ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯖꯄꯥꯟꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯤ ꯖꯄꯥꯟꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒ ꯏꯆꯥꯅꯨꯄꯤꯒꯁꯦ ꯉꯁꯤ ꯖꯄꯥꯟꯗ ꯂꯥꯛꯄ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯆꯥꯅꯨꯄꯤꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯊꯦꯡꯅꯗꯣꯏꯁꯦ ꯏꯌꯥꯔꯄꯣꯔꯠꯇ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯉꯔꯥꯡꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯁꯦ ꯗꯥꯏꯔꯦꯛꯇ ꯂꯥꯛꯈꯤꯗꯕꯀꯣ ꯗꯥꯏꯔꯦꯛꯇ ꯂꯥꯛꯈꯤꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯂꯩꯔꯤꯕꯀꯣ ꯉꯥꯏꯍꯥꯛ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯒꯤ ꯕꯨꯗꯤ ꯂꯥꯛꯑꯗꯕ ꯄꯨꯡ 3:30ꯃꯨꯛꯇꯤ ꯂꯧꯈꯤꯗꯕ ꯃꯥꯜꯂꯦ ꯖꯄꯥꯟ ꯌꯧꯔꯛꯄꯁꯦ ꯃꯈꯣꯏꯒꯤ ꯂꯦꯟꯗꯤꯡ ꯇꯧꯕꯒꯤ ꯃꯇꯝꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯂꯧꯕ ꯆꯠꯀꯦꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯔꯝꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯧꯖꯕꯒꯤ ꯃꯔꯝꯁꯤꯅ ꯍꯌꯦꯡꯋꯥꯏ ꯇꯨꯡ ꯀꯣꯏꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯁꯨ ꯂꯩꯍꯧꯅꯕ ꯑꯗꯨꯒ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯦ ꯃꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯃꯦꯟ ꯔꯣꯗꯇ ꯊꯣꯛꯏꯅꯤ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯃꯦꯟ ꯔꯣꯗ ꯇꯥꯗꯣꯏꯅꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯕꯁ ꯇꯣꯡꯉꯅꯤ ꯑꯗꯨꯒ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗ ꯀꯨꯝꯃꯅꯤ ꯑꯗꯨꯒ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯦꯇ꯭ꯔꯣ ꯇꯣꯡꯉꯒ ꯏꯌꯥꯔꯄꯣꯔꯠꯄꯨ ꯆꯠꯀꯗꯕ ꯄꯨꯡ ꯑꯃꯗꯤ ꯐꯥꯅꯗꯤ ꯆꯪꯒꯗꯕ ꯃꯥꯟꯗꯦ ꯃꯤꯅꯤꯠ 40ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯆꯪꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯖꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯔꯥꯏꯚꯦꯜꯗ ꯌꯧꯔꯦꯕꯀꯣ ꯃꯣꯏꯒꯤ ꯐ꯭ꯂꯥꯏꯠꯇ ꯂꯦꯟꯗꯤꯡ ꯇꯧꯒꯗꯕ ꯃꯤꯅꯤꯠ 10ꯃꯨꯛ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨ ꯃꯅꯨꯡ ꯆꯪꯉꯒ ꯑꯣꯏꯅ ꯉꯥꯏꯔꯒꯦ ꯁꯤꯒꯤ ꯐꯨꯀꯨꯑꯣꯀꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯁꯦ ꯌꯥꯝꯅ ꯆꯥꯎꯕꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯑꯃ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯥꯛꯏꯕ ꯃꯤꯁꯦ ꯑꯅꯝꯕꯅ ꯀꯩꯅꯣ ꯑꯦꯁꯤꯌꯥꯟꯒꯤ ꯃꯤ ꯉꯥꯛꯇꯅꯦꯕ ꯌꯨꯔꯣꯞ ꯑꯃꯦꯔꯤꯀꯥꯒꯤꯗꯤ ꯌꯥꯎꯔꯝꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯄꯤꯁꯤꯅ ꯃꯈꯣꯏ ꯑꯦꯔꯥꯏꯚꯦꯜꯒꯤ ꯊꯣꯛꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯇꯥꯏꯝꯁꯦ ꯀꯩꯅꯣ ꯑꯁꯤꯒꯤ ꯄꯨꯡ 11:30 ꯂꯦꯟꯗꯤꯡ ꯇꯧꯗꯣꯏꯁꯦ ꯂꯦꯟꯗꯤꯡ ꯇꯧꯕꯒ ꯏꯃꯥꯏꯒ꯭ꯔꯦꯁꯟ ꯑꯣꯐꯤꯁꯀꯤ ꯆꯦꯛꯀꯤꯡ ꯇꯧꯕꯒ ꯃꯤꯅꯤꯠ 40ꯃꯨꯛꯇꯤ ꯂꯧꯒꯗꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯄꯨꯡ 12:30 ꯇꯥꯗꯣꯔꯦ 12ꯒ ꯃꯤꯅꯤꯠ 10 ꯃꯤꯅꯤꯠ 4ꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯦꯟꯗꯤꯡ ꯇꯧꯔꯛꯑꯅꯤ ꯃꯃꯥ ꯃꯆꯥ ꯋꯥꯗꯤ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯣꯏ ꯑꯅꯤꯒꯤ ꯖꯔꯅꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡꯒ ꯑꯃꯨꯛ ꯌꯥꯎꯁꯜꯂꯦ ꯑꯗꯣ ꯃꯥꯗꯤ ꯃꯣꯏ ꯑꯅꯤꯁꯨ ꯁꯣꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯀꯗꯣꯏꯔꯥ ꯁꯣꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯀꯗꯣꯏꯔꯥ ꯍꯥꯏꯕꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯂꯦꯟꯗꯤꯡꯗꯤ ꯇꯧꯈ꯭ꯔꯦ ꯄꯨꯡ 12:30ꯗ ꯂꯦꯟꯗꯤꯡ ꯇꯧꯒꯗꯕꯗꯣ ꯃꯤꯅꯤꯠ 3 ꯗꯤꯂꯦ ꯇꯧꯔꯦ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 38ꯗ ꯂꯦꯟꯗꯤꯡ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯊꯣꯛꯂꯛꯇꯣꯏꯁꯦ ꯄꯨꯡꯈꯥꯏꯃꯨꯛ ꯋꯥꯠꯂꯦ ꯏꯃꯥꯏꯒ꯭ꯔꯦꯁꯟꯒꯤ ꯆꯦꯛ ꯅꯨꯡ ꯇꯧꯕ ꯈꯣꯠꯄꯒ ꯂꯒꯦꯖꯀꯤ ꯆꯦꯛ ꯅꯨꯡ ꯇꯧꯕꯒ 시기 후쿠오카다
ꯇꯥꯔꯛꯏꯕ ꯀꯩꯅꯣꯁꯦ ꯐ꯭ꯂꯥꯏꯠ ꯃꯌꯥꯝꯁꯦ ꯑꯦꯁꯤꯌꯥꯒꯤ ꯃꯦꯟ ꯑꯣꯏꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅ ꯌꯥꯝ ꯌꯥꯝꯃꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯇꯥꯏꯋꯥꯟ ꯑꯗꯨꯒ ꯚꯦꯠꯅꯥꯝꯒ ꯑꯇꯣꯞꯄ ꯐ꯭ꯂꯥꯏꯠꯀꯤ ꯏꯔꯨꯕꯁꯦ ꯑꯁꯤꯗ ꯂꯥꯛꯏꯕ ꯐ꯭ꯂꯥꯏꯠ ꯃꯌꯥꯝꯁꯦ ꯂꯦꯟꯗꯤꯡ ꯇꯧꯈꯤꯕꯗꯒꯤ ꯃꯤꯅꯤꯠ 10 ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯇꯣꯞꯄ ꯌꯥꯝ ꯊꯨꯅ ꯊꯣꯛꯅꯔꯛꯏꯁꯤꯅ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯂꯝ ꯀꯣꯏꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅꯗꯤ ꯖꯄꯥꯟꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯒꯗꯕꯅꯤ나 ꯔꯦꯁꯤꯗꯦꯟ ꯀꯥꯔꯗ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯔꯦꯁꯤꯗꯦꯟ ꯀꯥꯔꯗꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯁꯨꯝꯕ ꯀꯥꯔꯗꯁꯦ ꯃꯣꯏꯁꯤꯗ ꯑꯦꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯁꯥꯗꯣꯏꯅꯦꯕꯀꯣ ꯑꯦꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯃꯣꯏꯅ ꯏꯃꯥꯏꯒ꯭ꯔꯦꯁꯟ ꯑꯣꯐꯤꯁꯅ ꯁꯥꯔꯒ ꯃꯣꯏ ꯑꯅꯤꯗꯤ ꯑꯃꯃꯝ ꯁꯤꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯁꯥꯕꯒꯤ ꯃꯇꯝ ꯂꯧꯗꯧ ꯃꯥꯜꯂꯦ ꯁꯨꯝ ꯈꯟꯕꯗ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯑꯃꯨꯛ ꯂꯧꯒꯗꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯃꯇꯝ ꯍꯧꯖꯤꯛ ꯉꯥꯏꯔꯤꯁꯦ ꯃꯤꯅꯤꯠ 40 ꯁꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤ 마기 레시덴트 카드 사고도 마탐세 양 나오고 마네 나칸다 레지는 남 거의 뭐지 그룹핑 들락 아이는 레이 그렇게는 후쿠오카 프리펙처지 람 거의 뭐 에시아기 레바키 마루이나 서 코리아가 타이완이나 제 암라에 아직도 털레 알아지 우드리죠 나하게 게 와 브로 왕렌 집바바니 마사캉 브로 나 털어 손들라 아 포타질라 ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯌꯨꯝꯗ ꯍꯜꯂꯤ ꯒꯥꯔꯤ ꯀꯩꯅꯣ ꯇꯦꯛꯁꯤꯗ ꯆꯠꯂꯤꯌꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯍꯥꯏꯕꯗꯤ ꯖꯄꯥꯟꯒꯤꯗꯪꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯇꯝ ꯂꯩꯔꯀꯥꯟꯗ ꯏꯆꯥꯅꯨꯄꯤꯁꯦ ꯋꯥꯔꯝꯃꯅꯤ ꯑꯩꯁꯨ ꯃꯄꯥꯅꯦꯁꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤ ꯆꯍꯤ ꯑꯃ ꯍꯦꯟꯖꯜꯂꯛꯑꯕꯅꯤ 왕래 앵털해 미치갈로 야라 무슨 칸 하면